Irang asina shokhallaba loumee shingda pigadaba compensation scheme Chief Minister N Biren houdokhre loumee lishing chamriga marifuhumdoida ahanba phase ki shenpham yenthokhre. Ministry of Home Affairs ki makhada loumee singi ahanba compensatory package scheme houdokpagi thoramaduda Agriculture Minister T.S. Biswajit, Education Minister T.S. Bashanda Kumar amadi atay Minister amadi MLA khara Manipur lenga ki Chief Secretary amadi tongan ba district singi DC singsu saryaki. Chief Minister Secretariat ki darbar hoda pangthokiba thoramaduga mari lainana Chief Minister N Biren hai Irang thoklabasu miyam hingdabadi yade lengak asi miyam ga punna chatminnanaba leiba lengakni hauji thokliba Irang asina maram oiraga lau uba yadaba mafam kaya lengak asina State Force Central Force amadi IRB personnel sing deploy tawduna lau uhanki adubu manung khara hanjin ba mafam khara de lau uba ngamkhide makoi sing aduki yenglaga Ministry of Home Affairs ki makhada lupa crore 39 ga lakh humpu kai thoraktuna Gasigi scheme asi haudokpane Irang asina maram oiraga lamdam asigi ching amade tamge manung hanjin mamafam singda leiba lawfam hectare lising 35 ga chamriga 33 lau uba ngamkide hariba lawfam sing asigi lawpugi apunba masingna lising 5 ga chamapan ga subna amani masigi manung da 18 amana sasinaba che chang oirambadagi kakthatre aduga lising 2 ga chahum ga 34 na che chang mapung phadabadagi amuk hana verification taunaba thabak paikhatpa haure pumna magasi houdokhre matungda lemhoriba laupu lishing ahumga chamriga marifuhumdoige puna crore 19 ga lakh 38 ki shenpham ase ngasi pithaba hobane warhoriba shenpham singase mapung phana verification loiraba matung mari lainaba DC singi khuthangda pithokani haina mahangna makata ki Hauzik thokliba Irang asina shokhallaba amade ngasigi scheme asina kanaba piriba loumee sing adude Imphal West District tagi loumee chamaga 38 Imphal East District tagi Chauhum ga humpu, Bisnupur District tagi lishing amaga kuntra mathoi, Chandel District tagi chamaga nifune thoi, Thoba District tagi kunmanga, Juribam District tagi yangkai mathoi, Kangpokpi District tagi chaniga humfutara nithoi, Churachandpur District tagi lishing amaga, chamaga kuntra tare, Tengnopal District tagi kuntra manga amadi, Kaksing District tagi loumee chaniga kuntra mathoi ni. Mayam ga punna sarkar ge khoi punna dum hana minari lau gi matam da mayam hena khangbi lau uba sang ba yai ga yadi ga tongna badagi khoi security state security force mayam ama thin out torga VIP singdagi MLA minister singdagi official singdagi lok tho ga khoina singong da IRB personal lishing MR lishing ani ga sangwa gumba spare torga nga halaga lau khibani aduga lau ubada natna lau lok pusloi kre mayam gi mating dagi soinga myakdana adu matung da khwadi gi laibu thibasi a manung hanjinna leiba sem saba nang hogdaba lo ubu yadaba aduna seida khoina beneficiary mayam ama khoi khankale si manung da beneficiary si khangkat gi manung da lishing manga ga chamapan suna amani effect awis DC singna verify tawbuda beneficiary lishing manga ga chamapan ama si manung da 18 ama khoi magi Delhi with the Kakat Kare, Aduga 2399 Amana, lishing any Gazahum Mograma Panamana, Mogi Sang, Adhar authentication Kaisi, Kaudavagi DC, the re verification Tonaba, Hyderabad, Hadar Kame.